mayumda hajinhanbagi mahut lengangna akoi takthokpa haiba wang ama hangli aduga masagi mayumda hajindri fawba budi lengaki yathang iloi haidana headline tawduna phongli pawasina hairibasi akogi koi langol game village ki lengaki ahangba quarter da koi lana si tholokpadagi changjafam loduna leiriba miyam asi akogi lengaki order amagi matungna numit 10 fawi manungda hongdokhinaba wafamsing thamlakpani haidana hairi masi osa masi kamaini yengosa masi Manipur government mogi lamphel la leiba quarter sing asida leiba IDP si thokro na haise masi yamaram sa daba aduga hana wari ba mising sida insult ba hene na awa piba aduba khongtha amani aduna asengudi sakai officing asi loimak vacate tawraga akoi relief camp da leiba mising se yamna wala leiba dongsa da leiba si loimak leim thoi ramdi sakai gi leiba officing asi gi damakta di karor kaitho kanda leiba aduga akoi relief camp da leiba mising na akoi na matam khara sigi sida permanent leidong sunate matam khara moida piraga mu hodong jin tawna bagi post la tai basi akoi gi miyam se sarkar sina ajik leiba president rule gi governor sina kasu maru oide adugi symbol amani maru ina lansi nakal ani makta thoini adu maitei victim oini adu kuki leiba relief camp mafam sing chosam pudana ta tongan mafam sing leiba sing asi akoi irang siloi dingi marakta vacate to aduga noi masi amu hana atopo pham da salu haibagi pau kasu taba leite aduga akoi Manipur government gi maikai dagi ministry sing gi maikai dagi akoi mapan gi official sing lakpa matamda akoi relief camp sing asi akoi kuki gi samna haiba tare makoi relief camp sing da satpa aduga atopa valley sing gi leiba area sing da sataba akoi mamang da kya am thengna gi ba leire aduna masigi pose miyamu sitaba miyamu kai thoidna khanba pora mani awa sing sida aduna akoi na at any cost da kai dongda makoi sing tholoi dongni aduga Manipuri leiba langol arai leiba uripo natragan anywhere Manipuri leiba mafam sing asina makoi se satpa yaroi moi mafam sida dum thonggodongni moi gi amu hanjan riwauta moi bu phagina moi gi punsi chu araibra noina hongdong jin tobu panga yabra makoi gi mafam ama pibusu leite ado piragasu hayo mafam duda sarkar gi thabuk sinaba kai gai gi haidana miyam na makoi da support to mama thoi haina khali adura akoina relief camp khatang rutat leiba mising sina awaba se moi khatana haige dongni haidana lakpagi mong da ma lakpasi masi yamna laibak thiba poramani aduna relief camp da leiba mising asi makoi gi makoina leining bagi leiba natte haibasi haibaga loinana akoina ngasagi samna haibada ihana na sangai festival hajik tawdore adu sangai festival si tawbiganu tawhonganu ni ihana hairapusi relief camp gi music na haiba ado akoi gi hajik leiba attitude kanosi akoi gi leiba relief camp da leitriba akoi mayam singsina normal life ta loi leira kanda moi khatana issue si lawgodoribra moi khatana ngangdoribra haibagi wafam ma lak posi masisu akoi yamna nungaitaba condition amani na leibi ai adu lai phabadi kokomi nasu response ti tawbigre masi boycott tawi adi haidana laibasi amurum daji yam phai adu kanamtana masi hairam dragadi yamna nungai do phium da leigadori bani aduna akoi gi civil society sing imaibel sing mayam sing sinasu haiba smaina relief camp gi leiba posting ase makoi smaina tawbasi yade haibasi akoi apunba force ama semgotpa ngamdragasu concern oiba organization sing sina masigi matang se isda sarkar ga nabani khangde sarkar ga wari sanabani khangde masi tawbu yaro haina relief camp da leiba mi sing na hayan bana taba akoi gi leiba apunba leiba organization sing asina lansi isda Manipur ngakani lansi ngakani habdi akoi gi interest ngakani haibu mayam sing asina masigi pose isda akoi tubina leibam thokte haibasi akoi thamjage aduga sigi matang da su limited coordinating committee na su governor da akoi haji amu sigi pose tawbiganu haidana akoi se sang thana na ba makoi de pressure pina na ba koi sem sari adu ta natana akoi gi ilang sigi marak se isda akoi da normalize to na bo honak ba akoi gi mai relief camp se leijeras nu hairaga hojik sangai festival to na bo honari ba se masisu akoi nahan the limited coordinating committee na kanna akoi gi leiba women's wing youth wing amari meeting phamma kanda sumaina sangai festival hojiki leiba tanja sangai festival tawdori si karigino masigi haining ba meaning sina karino sangai festival aibasi
matam amada akhoi tourism chakhonanabagidamta community punna yauna imfalda aduga mamang di sei kharada akhoi chochampurda pangthoktana akhoi tampakta leiba maitai sing aduga akhoi kuki sing community mayam sing punna yawminadana akhoi tourism gi trade ki aduga akhoi gi leiba industry gi process chakhonaba na tawriba posi khaibung tohlaganda tawni haiba pose imphal dabu oiro chochampur dabu oro ukhul dabu oiro haiba posi any mafam da silak pose akhoi leiba leiminariba community fruit mayam singsi punjannaba leiminanaba punna sinbagi mahutta tongan khaibung taraga tawriba mongsi sangai festival gi leiramiba hanagi satam duda achawa akaiba mani ahungba mani aduna community suna yawba yaroidaba makhalgi festival is sarkana sponsor tawam thokti lupa bukko kaibam thokte sangai festival tawam thokte haidana akhoi yam chawba akanba warep abasu akhoi lei ado masi miyam na su akhoi de yawbum su thokte duga akhoi leiriba religion de leiba myoi sing asi na haiba se makoi gi atatai nate aduna langol da haibe posisu makoi chalhanbam thokte al makoi gi damakta akhoi lefam thoi hai wafam si thamningi aduga sarkana su if the governor His Excellency is actually listening to this discussion. I'm taking the opportunity of this analysis. We would like to appeal to the Governor, His Excellency, please do not take any initiative, any action which may affect the life of the IDP people, and we will strongly condemn the kind of approach, the kind of initiative is trying to conduct Shanghai Festival in this year. So we appeal the governor not to organize such kind of divide and rule and normalization of the abnormal condition. Haidana I see welcome si thamjage aduna mayam dai hajini akoina hajini ngibisi ngasagi IDP se moi mathanda thamba yaroi moi gi damakta akoina lefam thoi mayam di makoina ngasi wari base maitei amoina wari bani makoina siriba samna da mori da leiba mayam sing so champu da leiba mayam sing si akoi iram dam sibu ngai gani aduna makoina leyam drabadi akoi gi lamsi 22,000 square kilometer lei hai si oiroi doini aduna akoi gi iram dam akoi lam dam ngai ba mayam sing sna awa ta ba matam da akoi na ai gi yum sok tre hai dana mayam na leibam thokti hai wa pham si ai thamjani